Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Rajagi Mantri Mandalgi mifam ngasi pangthoktuna chakot thorangi thabak thoramsing hanna yengsinkhre None jilagi Bitiang kulda ngasi ayuk security force ka kuthoknabada Naga village guard ama sire mioi kya asok apan nangle Raja sigi jila ayambada lagliba numit kharani asida nong chugani hari Lok Sabha na ngasi the Public Examination Prevention of Unfair Means Amendment Bill lisingani kuntaruk pass tokre amasung nasa mukta yuba for Biksit Bharat Sankalp Abhiyan mathang thagi anida Pradhan Mantri Narendra Modi na hogdok lagani Rajagi Mantri Mandalgi mifam ngasi Mantri Phugida laiba anoba Civil Secretary ta phamkre Mukhyamantri Yumnam Khemcha na Sabhabati oiduna phamkiba mifam aduda maruiba wafam kya khanaduna lengak sasan hena mapangal kangkhananaba chakot thorangi tabak khongjil yangsinanaba amasung miyamgi yaifa thorangsing khumang choksinanaba khanaki Miyamda manung mapan pauna tabak thoramsing uhanba amadi miyamgi oiba lengak sasan ama thamduna chawkhotpa Manipur ama uhanba haibasi sarkar asigi asepa phirepni haina Mukhyamantri na phongdokki Mukhyamantri Yumnam Khemcha na ngasi Rani Gaidinliu Foundation Lungkhau Khulgi Chairperson Ajikmai Pamaiga unakre unaba aduda foundation asina National Highway 37 digi Lungkhau Khul phawba lane mari leigadaba rigid payment lambi sembinaba prastab tawki masigi mathakta Eklavya Model Residential School amasung Rani Gaidinliu Tribal Freedom Fighters Museum athu matamda saba loisinaba taksin ki None jilagi Khopum Police Station na konba Bitiang Khulgi umangda ngasi ayuk anganbada CRPF Cobra Unit amasung Naga Village Guard ka kuthokna kre hari aikhoigi None Paumi agui kamaina police ki pau paladun hai kuthokna ba aduda Naga Village Guard ki mioi amasire anina sokle Nomai kapna bagi thodok aduda CRPF ki jawan ani amasu asok apan nangki hari hogjimaki oina makhata na mioi kya asok apan nangbagi haibadugi chapchaba pau phangdri tungda jila adugi SP na lusingba mihut kangbo amana changsin yengsinki Maragasita Joint Tribes Council Manipur na thodok adubu yaningdaba phongdoktuna emergency shutdown laukthokre Janata Dal United Manipur na sinduna dol asigi National General Secretary Mohammad Afiq Ahmad Khan amasung National Returning Officer Sri Anil Prasad Hegrega unabagi mifama mangasi Imphal da pangthokre JDU Manipur office bearer amasung karmi singa unaba aduda lusingba ani na hai makoina Manipur lakpagi maroiba maramdi Raijasida hojik oiriba phibam yengsinnabani Raiji dolgi lusingba singa unaduna wari sabadigi Manipur hojik oiriba phibam asigi matangda kupna khangle maramaduna hiram asigi matangda dolgi national leader singda pau tamduna lamdam asida hojik oiriba phibam asigi waroisin purakna bahonagani Unabadуда JDU Manipur State President KSS Biren amasung o nabukisona chingba charuk yaki NDA Sarkar na sahi taranitoy mapung parapaga mari lenana pangthokpa thoramsingi manungchana ngasi Bardalab Media Workshop Thawal Jila da pangthokre Kendra gi Information amasung Broadcasting Mantraloy gi PIB Regional Office Imphal na senduna Thawal gi Khetri Sanglen da pangthokiba thoram aduda PIB Regional Office Imphal gi Additional Director General Dr. Ingam Pame Assistant Director CBC FO Sandel Moirangtem Rustam Singh amasung MCO PIB Regional Office Imphal Puspa Maibam na singba saruk yaki Thoramduda wangang bada Dr. Ingam Pamen hai sakot thorangi program sing amasung sarkar gi yaifa thorang scheme singa miangba samnana ba hona bada media gi chawraba daita lei Journalist sing asi awonba puraknabagi agent sing ni hairaduna manghai kumja lising ani nipu tareta Bharatpu Biksit Bharat oinaba manglan mangpauna naba honabada media singna mapung pana saruk yabagi tangai fadabalai Thauromadugi manungchana PM Surya Ghar Muft Bijli Yojana PMSGMDY gi Objective Implementation amadi Impact in Manipur haiba hiram asida technical session amasu pangthoki Session asida MSPDCL gi General Manager SH Niti Devi amadi Manager Nongthombam Purnima Devi na wangang ki Kendra gi Information amasung Broadcasting Mantraloy gi Central Bureau of Communication CBC Field Office Senapati na sinduna Nasa Mukta Bharat Abhiyan ga mari lenana nomagyoiba Special Outreach Program amangasi Senapati laiba Lao Radiant Higher Secondary School na pangthokre Nasa Mukta Bharat Abhiyan Viksit Bharat ki pehesan haiba hiramda yumpham oiduna pangthokiba thoram aduda school asigi principal KI Silasna Nisa Sinaba amasung masina miobigi haksang da solabasing amasung inkhalagli ban
nahasingbu nisagi polumdagi lapna lehnaba honabada mama mapa amasung ojasingi thogdang haibasigi matangda wafam kaya phongtokki Manghai Mairoi Singna Nisagi Polam Singna Muyubigi Haksang Solabasing Mamutana Kangduna Nisadigi Lamna Laina Bahonagadabani Taurongi Sarugam Oina Quiz Competition Pangtokuna Makok Matang Tagrabasingda Mana Matumsu Yentoki Paugi Maraktana Break Ama To cross it towards the back stick, it's kept in play. Baba, golden mountain re, me still hoigre. Hey, regulation time lo kibanida. Hojik extra time kra half kini. What di ne? Ibungo, lairik paro yari. Moiba, thangnaba tom hoigi imung ngasi loini yore. SIR gi enumeration form su pisin banang hodrabanina draft voter list ta maming yawra roine kwa. Mama na ngama khangjugang der pang de ngangi. Oh, hojik su yari haba. Yari haiba. Hoi ne. Enumeration phase ta form pisin banang hodraba singna. Form 6 melaga declaration form go loinana. Hojik su pisan ba yari haba. Aduna karamba matam phawba. Claim amasung objection pere ki manungda BLO singda dum pisan ba yare. Enumeration phase ta form pisan banang hodraba sing mi painingai amata leite. Ngasi mak BLO ga tanabiu. Electoral roll the ming yahuna bagi damak form 6 amadi declaration form lagliba August ki tang mari faw gi manungda submit tobi. Paujen jariba Chief Electoral Officer Manipur. Tabiriba Pawasi Akasbani Imphal Digini Rajesh Zilla Ayambada Lakliban Numit Karani Asida Nong Chugani Hari India Met Department Imphal Regional Center ki Pau Matungina Hayeng Tamenglong Senapati Kangpokpi Ukrul Jiribam None Chandel Churachandpur Amasung Fezolgi Mapong Kada Akak Aragalunana Nong Kana Chugani Hariba Pipamasi Lakliban Numinini Asisu Ahong Balairoi Hari Ngasi Tamenglong, Senapati, Kangpokpi, Ukrul, Kamjong, Jiribam, None, Bishnupur, Chandel, Churachandpur, Amasung, Ferjolgi Mapongkada, Akak Aragoloina, Nong Chugani Hari. Manipur Sarkar ki Department of Environment and Climate Change ki Media Resource Center na sinduna Manipur mayon oniba climate change na thon ba wapam singi matangda Akasbani Imphal ga wari sanabagi thoram ama hayeng Akasbani Imphal gi main auditorium da pangtokani Thoramas the department asigi director Dr. T. Brajakumar na pattern and impact of climate and environment change in Manipur haibasda wangangani Nongthombam Romana climate change and radio haibasda wangangani tungda ohang pakongi thoram pangthokani Mikok thidringaida NRC update togodabani IDP singi wathok loisindana mikok thiba yaroi NRC togdana mikok thiba yaroi Haiba Kolau Golona, Nasi Imphal West ki Kaisampat Laimajam Laikai, Yaifa Tony Community Hall da Wakat Mipam Pang Tokre. Wakat Mipam Adu Campaign for Just and Fair Delimitation na Sinbani. Yangkai Mari Subat Nungba Bidan Sabagi MLA Amasung Hill Areas Committee ki Chairman Ju Oriba Dinganglung Gangmaina None Jilagi Kopum Subdivisional Headquarters da Ngasi Water Supply Scheme ama hangdokre. Scheme masi Special Assistance to State for Capital Investment gi Sentang Makada Lupa Koti Tarani Toy Hena Sangna None PICE Division gi Mieng Makada Sabani. Tungda Shri Dinganglung Gangmaina Kopum Bajarigi Satudai Village Paubugi Lambisu hangdokki. Waikom Mani Girls College Thawal Okram ki academic session listing ani kuntaruk kuntreki oina nauna ming chalalaba mahiroi singi induction program ngasi college asigi indoor hall da pangthokre thoramatu da wangang bada college asigi principal professor S Manoranjan Sharmana mahiroi singna mahi masing da puning changduna lebak asigi matik saban nagarik amam oina bohona si haina appeal toke Lok Sabha na ngasi the Public Examination Prevention of Unfair Means Amendment Bill lising ani kuntaruk pass tokre bill asina Public Examination Prevention of Unfair Means Act lising ani kunmari semdok na bane bill asida singthaningai oba wakhum kaya marum yauri masigi manungda sahi tara phadok piba yauna akan bacherak piba lupa koti tara fine thianba amadi chenariba mioi adugi mal chang matpa yauri Casing atubam tamda loisinabagi damak legislation asina Rajya Sarkar amasung Union Territory Administration singda akhanaba fast track court lingduna matam-matamgi oiba wild bichar chathabagi khudongchaba su piri Sabada bill asi khanabagi paukhumda Kendragi Mantri Dr. Jitendra Singh na hai hena akan bacherak pinaba amasung khongjel yangna achumba phanghanabagi damak sendok senjin tawnaba bill asina hairi Birodi Dol Singi Thongbu Hunduna Ngangaduna Dr. Jitendra na hai Sabada maruiba bill ama khanaringai manungda Birodi Dol Singna apaba wakalon putopagi mahuta rajniti sanaduna lei Dr. Jitendra na hai यही वो सरकार है जिसने मेडिकल एजुकेशन में एम्स की संख्या 7 से लेकर 22 तक बढ़ा दी गवर्नमेंट मेडिकल कॉलेज की संख्या
387 से 844, MBBS सीट 51,300 से 1,39,000, पोस्ट ग्रेजुएशन सीट्स 31,100 से 86,300 तक। अब चाहते तो हम ये थे इस बिल पर गंभीर चर्चा होती, क्योंकि जिस तरह से प्रधानमंत्री जी ने बड़ी संवेदनशीलता के साथ कार्रवाई की है, अभी हाल ही में जो पेपर लीकेज हुआ उसकी जानकारी 7 और 8 जुलाई की रात को आई। 12 तारीख को CBI को सौंप दिया गया। खनननब अदुरा सरुक यारदना लोकसभा विरोधी लुसिंगबा राहुल गांधीना लेबाक असिगी एजुकेशन सिस्टम असी यामना मगुन लेतबा अमा ओइरे हाइना फोंदोखि। मांगनाई नीट UG परीक्षा पांगथोपदा चंगलिबा सेनफम असी लेबाक असिगी एजुकेशन की बजेट तगी हेले। लोकसभा की मिफम ngasi अनिरक येथोकलुरबा मतुंग बिल अदु पास तोरबा मतुंगदा सभा की मिफम हयेंग फावबा येथोकि। राज्य सभा ngasi प्रिवेंशन ऑफ इंसल्ट्स टू नेशनल ऑनर अमेंडमेंट बिल 2023 पास तौरे। बिल असिना बंदे मातरमबो नेशनल एंथेम जनगणगा मानना चप मानना आइन की प्रोटेक्शन पीनब हाइरी। बिल असिगी मतंगदा पाखुम पीरदुना केंद्र की गृह राज्य मंत्री नित्यानंद राय हाई बिल असिना सेमदोकलिबा असी सुपनतगी लेजिस्लेटिव की अवोनब नत्ते। मांगनाई कुमजा 1958 प्रिवेंशन ऑफ इंसल्ट टू नेशनल ऑनर एक्ट की मखादा जाति की फिराल संविधान अमसुंग जाति की इसैबु इकाई खुमननबनी। आकाशवाणी इम्फाल की पाव ताबिरी। नशा मुक्त युवा फॉर विकसित भारत संकल्प अभियान मथंग थागी अनिदा प्रधानमंत्री नरेंद्र मोदी ना हौदोलगनी। लेबाक सिनबा थुंगना चयोल तरा चथगदबा जन भागीदारी इहौ असि माई भारत प्लेटफॉर्म ना लमजिंगनी। थौरांग असिना लेबाक असिबु निसा सिंदबा लेबाक अमा ओहेनबा नहा सिंबु अमत्ता ओइना मिशन अमा ओइना चंगसिनबनी। मसिदा मियामबु हेना भाप तानबा जाति कांगलुप सिंग यहोनबा होनगनी। केंद्र की यूथ अफेयर्स अमसुंग स्पोर्ट्स मंत्रालय हाई कैंपेन असिदा माई भारत वॉलंटियर सिंह NSS वॉलंटियर सिंह यूथ क्लब स्कूल कॉलेज यूनिवर्सिटी याउना तोंगान तोंगानबा संस्थान कयामरुम सरुक यागनी। कैंपेन असी लेबाक असदा निसागी मायोक्तो सथबा नहा सिंगना लमजिंगबा ख्वाइदिगी अचौबा खोंजंग अमनी। मंत्रालय हाई मथंग चेयोल चामा असिदा नोमाइजिंग नुमित खुदिंगी नहा सिंगना लमजिंगदुना लेबाक सिनबा थुंगबदा हक्सांग फना लेनबा मियामबु खंगनबा थौरंग कयामरुम पांगथोकनी। नीट याउना कॉम्पिटिटिव एग्जामिनेशन सिंगदा पेपर लीक ओइबा अमसुंग अतै असोइबा अरानबा कया तौबगी केसिंग खोंजेल यांगना विचार तौनबा पटना हाई कोर्टना पटना लखीसराय अमसुंग पूर्णियादा फास्ट ट्रैक कोर्टसिंग लिंखटख्रे। कोर्टसिंग असिगी जजसिंगसु हापख्रे। हाई कोर्ट एडमिनिस्ट्रेशन हाई कोर्टसिंग असिदा द पब्लिक एग्जामिनेशन प्रिवेंशन ऑफ अनफेयर मीन्स अमेंडमेंट एक्ट 2023 की मखादा रजिस्टर तौरपा केसिंग विचार तौगनी। था ओंगी मनुंगदा राय पीबा ngamnaba कोर्टसिंग असिना चार्जशीट हेक थांगलपगा नुमित खुदिंगी हियरिंग चथगनी। हौजिक सानबगी पाव नाउरेम विक्टर दगी। चाम 35 सुबह इंडियन ऑयल डुरान कप की इम्फाल लेक की मैच अमदा हयेंग FC रेंगदाइगा इंडियन नेवी फुटबॉल टीम गा सानगनी। इम्फाल की खुमन लंपाक मेन स्टेडियम दा ग्रुप D की सानगदब मैच असि नुंथिल पुंग 3 दगी हौगनी। ग्रुप असिगी ngarang सानकीबा मैच दा नेरोका FC अमसुंग ट्राउ FC पंजल चनब ngamdana ड्रॉ चटखी। टूर्नामेंट असिगी ग्रुप C की मैच अमदा हौजिक रांची की बिरसा मुंडा फुटबॉल स्टेडियम दा इंडियन एयर फोर्स फुटबॉल टीम गा डिफेंडर्स FC गा सानरी। हौजिक हाकी ममांग फावबदा टीम अनिना पंजल अमता चनब ngamdri। NGL नोंपोक लौरेंबम सिंधुना पांथोकलिबा 8 सुबा लंबामयुम नोंथोन फुटबॉल फेस्टिवल की ngasi sanakibा अहानब क्वार्टर फाइनल मैच दा सनामही FC वांगोइना BYFY बिष्णुनाहा यारिपोकपु पंजल पेनाल्टी दा पंजल मरी अहुम दा थोइख्रे। श्री श्री गोपाल देव कांकुना सिंधुना चथरिबा 10 सुबा लेट मंगसाताबम इबोयाइमा एंड पुन्यबती मेमोरियल लेक कम नॉकआउट कांग टूर्नामेंट 2023 की ngasi sanakibा मैच दा वलिदा वबगाई कांखुटना खुंद्राकपम कांखुटपु पंजल 19 दा थोइख्रे। ग्लासगो दा चथरिबा कॉमनवेल्थ गेम्स दा भारत ना सनागी तकमान अनि लुपागी 8 सेंजेनगी अहुम पुना तकमान 12 फंगदुना मपन सुमफम दा लेरी। ऑस्ट्रेलिया ना सनागी तकमान 35 लुपागी 19 अमदी सेंजेनगी 18 पुना तकमान 30 फंगदुना अहान वदा लेरी। कनाडा ना सनागी 19 लुपागी 10 अमसुंग सेंजेनगी 19 पुना तकमान 35 फंगदुना अनि सुमफम दा लेरी। राजेश
Thagachari Victor Aroiba da Maroiba Pau Raiji Mantri Mandri Mipong ngasi pangtokna chakot thorangi thabak thoram sing hanna yengsinkre None Jila gi Bityang khulda ngasi ayuk security force ka kuthokna bada Naga village guard amasire miyoi kya asok apan nangle Raiji sigi jila ayamada lagliba numit kharani ase nong chugani hari Lok Sabha na ngasi the Public Examination Prevention of Unfair Means Amendment Bill lisingani kuntruk pass tokre amasung Nasa Mukta Yuva for Viksit Bharat Sankalp Abhiyan mathang thagi anida Pradhan Mantri Narendra Modi na hokdok lagani Paulo Jare